Image Paodam5 tabiu punamapu khurumjari ngasigi maroiba pauda Manipur International Textile Expo Manitex Chief Minister N Birena ngasi hogdok khibaga loinana phisakon singyan thokre ahumlak suba Ayurveda Day Health Minister L Jayant Kumarna athoiba mithung oiduna pangthokre loinana Police Cycle Petrol Unit ama ngasidagi hogdokre hauzik mapungoiba pawmuk lobirasi Manipur Lengaki Directorate of Handlooms and Hand Textiles na sinduna tha asigi taramanga phawba chathagadaba Manipur International Textile Expo Manitex ngasi Imphal West ki lamboi khongrangkhongda Chief Minister Nongthombam Birena hogdokhibaga loinana lamdam asigi phisabi lising amasani pan taramanga da phisakon yanthokre thauramada Chief Minister N Birena haiki atopa state singna puthokpa phirol sing lamdam asida tangna leiduna sizinariba asigi mahutta lamdam masida su sainagi kulmingdagi silky potam sing state asida poraktuna isana phirol sing semjaduna ahongba mamanda puthokna balengaki Directorate of Handloom and Textile ga lanai farm big concept foundation private limited ka Imperial of Garment Making Koba Kuyek Pinakre Yanakiba asigi matung ina lengakna pothok sing asi puthoknaba hotnabada machine mateng pangba phirol karamna puthokani haibagi matangda lamdam asigi mioi singda hainaba training piba loinana Chainagi kutmingdagi phirol gi polam sing porakpada mateng pangba yauri thorang asina state asigi senmilon phagarhanba tanatana lamdam asida thabak phangdabagi awaba leiraroi Chainagi kutmingdagi numit niphu ni changna silky polam sing asi poraktuna Kolkata Mumbai da yaulaba matungda phirol sing asi puthorakpani adubo handaki thorang asina Chainagi kutmingdagi numit nipal ni khak changna lamdam asida polam sing asi yauraktuna phirol sing asi puthokadauribani thoram maduda Deputy Chief Minister Y Joy Kumar amadi Textiles and Commerce Industry Minister TH Biswarjit Jauna Minister MLA sing su saruk yakhe aikoi sen sama dokar lekar sen nipung kulima kumama gi share mama gi thak mama gi thau pi wa se mase koi masi sen sama dokar और ऑनरेबल प्राइम मिनिस्टर ने हिंदी दा सबके साथ सबके विकास है मिपुंग खुदिमक से पुर्ण समिन नगर अदुगा पुनमक थबक पीगदब सुमिन नगर हिंदी नगर lamdam asigi miyamda afaba sef oiba sinjak phanghananaba amadi ningol sakauba amadi Diwali kumaina lakpaga mari leinana matam asi sinjak ta poyan tawba thingnaba pandamda mioi ahumna saba Kaksing District ki Food Safety Teamna Food Safety Administration Kaksing gi Designated Officer gi Supervision makhada SP Kaksing Police ki Officer in Charge Kaksing Municipal Council ga khusamnarga Kaksing Kaithelda Special Food Safety Drive ama chathakre Food Safety Team asida yauriba Food Safety Officer ahum adudi MD Artab Huisen Dr. M Dinesh amadi A Borjendro ni ngasigi team aduna retail wholesaler dukan amadi hotel khudingda sangduna yengsin khibaga loinana jinjak ta poyan tawdhanaba poktak pibaga loinana Food Safety rule ngakna jinjak semdanaba aduga phasai gi license tawnaba amadi registration tawnaba FBO singda poktak pikhi Drive asi makha tana Thobal amadi Kaksing District ki mafam singdasu chathakigani haina Food Safety Administration Kaksing gi Designated Officer na thadorpa cherol amana phongdorakle amaromda mapandagi pusilakpa yamlaba barabki nga sing haksangda sohanningai oibra haina Food Safety Official singna ngasidagi yengsinba hokre ngasigi survey aduda haksang da sokningai oiba formalin jawba thengnadrabasu ningol sakauba kumaiga mari leinana mapandagi pusilakpa yamlaba nga sing asi makhatana kupna yengsin khigani haina Food Safety gi Nodal Officer CH Sanajawbona phongdoraki ngasi Imphal West ki mafam kharada maru aina Imphal Mayol maktada leiba Nagampal Parengda
चथकिबा सर्वे अदुदा सरुक याकिबा नोडल ऑफिसर सनाजावना ngasi Impal West के मफम खरदा चथबा हौरिबा सर्वे असिगी मखा तारकपा ओइना हयेंदगी तोंगान डिस्ट्रिक्ट सिंगदसु फूड सेफ्टी यूनिट सिंगना चथबा हौरगनी ngasi सर्वे अदुदा सिजिनरिबा केसिंग असी सेंट्रल इंस्टीट्यूट ऑफ फिशरी टेक्नोलॉजी पुणे अमसुंग फूड स्टैंडर्ड अथॉरिटी ऑफ इंडिया ना यारबा खुलाई सिंगने सर्वे असिगी मनुंग चना खुलाई सिंग असिदा कलर इंडिकेशन लाक्तुना सिंगनबा लैरबदी मखा ताबा टेस्ट तौनबगिदमक लैब ता थानबा होनगनी लोइनना बरफ की nga योलिबा दुकान मपु सिंगनसु लाइसेंस लौबिदुना नियम चुमना मियामगी थौगल तौबियु हाइना मखा ताना फोंदोखे अहुमलक सुबा आयुर्वेदा डे ngasi ayu pung 13 ताबा मतमदा लम्फेल पाता लैबा इंडियन मेडिकल एसोसिएशन इमा होल्ड हेल्थ मिनिस्टर जयंत कुमार ना मैरा सुखतुना हौदोख्रे थौरम अदुदा मिनिस्टर जयंत कुमार ना हाइखी ngasi पांगथोलिबा थौरम असी अखोइना यामना मरु अइबा थौरम अमनी आयुषना पीरिबा कानबसिंग कंपोनेंटसिंग असी अखोइना अमुक्त डेवलप तौनबा होनबदा अवाबा अमा ओय मरम अदुना लैबाक असिगी लैरिबा स्टेट सिंगदगी मकोक थोंगनबा अखोइना मसिगी मरमदा कन्ना होनबा मथौ ताय मसिगिदमक मियामगा तोइना उनदुना वारी साबा चंगी दिसंबर 3 तगी 9 फावबा मणिपुर के चीफ मिनिस्टर गवर्नर यूनियन मिनिस्टर सिंग यावना लोकल की फार्म सिंग अमदी फार्मर सिंग खन्ना नैनगनी मरम अदुना मणिपुर दा थारिबा हिदाक कानरबा पांबी सिंग मपांदा थाखिनबा मफम लैरे हाइबसु मियामदा खंगहनबा मथौ तारे थौरम अदुदा मणिपुर लेंगा की आयुष डायरेक्टर एन गुनेश्वर अमदी ईसी टेस्ट आयुष सोसाइटी की एडिशनल डायरेक्टर वाई लुखोइसु सरुक याखी यूनिफाइड रूरल डेवलपमेंट ऑर्गेनाइजेशन URDO कायरेन बिखोंगना डिस्ट्रिक्ट वेटरनरी ऑफिसर थौबालगा खुसमनदुना आर्टिफिशियल इंसेमिनेशन एंड फर्टिलिटी इन डायरी कैटल हाइबा हिरमदा नोमगी ओइबा अवेयरनेस प्रोग्राम अमा थौबाल डिस्ट्रिक्ट की कायरेन बिखोक अवांग लेकाइदा पांगथोख्रे प्रोग्राम अदुदा जॉइंट डायरेक्टर डिस्ट्रिक्ट वेटरनरी ऑफिसर डॉक्टर KSA सैमजाई सिंगना अथोइबा मिथुंगलेन लोंगजम तोंबी सिंह प्रेसिडेंट URDO ना थौरमपु अमसुंग लाइस्रम इबोहल सिंगना अखनबा मिथुंग ओइना सरुक याखी प्रोग्राम अदुदा डॉक्टर KSA सैमजाइना डायरी डेवलपमेंट स्कीम अमसुंग एंटरप्रेन्योरशिप डेवलपमेंट एंड इनकम जनरेशन स्कीम की मतंगदा फार्मर सिंग द स्कीम असिगी खुदोंग चाबा लौनबा वाफम सिंग फोंदोखे कक्सिंग डिस्ट्रिक्ट पुलिस न सेंदुना पुलिस साइकिल पेट्रोल यूनिट अमा कक्सिंग डिस्ट्रिक्ट ता हौदोख्रे कक्सिंग पुलिस स्टेशन की कंपाउंड पांगथोखिबा साइकिल पेट्रोल यूनिट हौदोपगी थौरम अदुदा क्ले खोंगसाई IPS इंस्पेक्टर जनरल ऑफ पुलिस IGP जोन 1 अथोइबा मिथुंग के राधाश्याम IPS डिप्यूटी इंस्पेक्टर जनरल DIG रेंज 2 अमसुंग नारेंथांग टैलेंट IS डिप्यूटी कमिश्नर कक्सिंग अनिना खनबा लेंबिरपसिंग ओइना सरुक याखे थरोंगे अथोइबा मिथुंग ओइकिबा क्ले खोंगसाई IPS इंस्पेक्टर जनरल ऑफ पुलिस IGP जोन 1 न फोंदोखिबदा SP कक्सिंग विक्टोरिया येंखोमना तुंगिदमक अनवा खलोल अमा पुथोक्तुना ngasi मणिपुर अहानबा ओइना हौदोलिबा साइकिल पेट्रोल यूनिट असी यामना फबा खोंथांग अमनी पुलिसना मियामगा वारी वताई सानबदा ओइरबसु गाड़ी अमा हेक्ता थौजिनबदा मियामदा मिपाइबा पोहनबा दुसु साइकिल ओइना थौजिलबदा मियामदा मिपाइबसु फावररोय मियामना पुलिसबु हेना हराउ तरामना ओकनी यामना मरु ओइरिबदी SP कक्सिंग अमसोंग माकी ऑफिसर सिंगना अखोइना पाइखलिबा थबक असी माइ पाखनबा अदु मथौ ताइ हाइना खना थबक पाइखटपा अदुनी ngasi कक्सिंग डिस्ट्रिक्ट ता हौदोलिबा साइकिल पेट्रोल यूनिट असी मपुंग फाना माइ पाक्लबदी अतै डिस्ट्रिक्ट सिंगनासो मतौ तमनगदौरिबनी मरम अदुना कक्सिंग डिस्ट्रिक्ट पुलिसना हौदोलिबा साइकिल पेट्रोल यूनिट असिना थेंगनरपा अचौबा ओइगेरा अपिकपा ओइगेरा अचीवमेंट सिंग मतम मतमगी ओइना सोशल मीडिया इलेक्ट्रॉनिक अमसुंग प्रिंट मीडिया की खुथांगदा फोंदोकदबनी साइकिल पेट्रोल यूनिट असी मपुंग फाना माइ पाहनबगिदमक अहल लमन सिंह लनाई लोप सिंह मैरोई सिंह की लोप सिंह अचौबा मतेंग पांगबियो मियामगी याइफा थौरांगगिदमक पुलिसना लौगदबा थौदांग सिंह कौबिगनु हाइना फोंदोखे agadi that will go a long way in saving cost of fuel and also better maintenance aduga huziki hairiba prajaga su interact over kind so less intimidating
gari amada hek thousand bada mina hek tami paina ba sometime akiba ma pokpado cycle on 1000 bakanda I think adu mina hena yamna welcome to gani hena su khalli Tharangi wahandok piraduna SP Kaksing Victoria Yengkhomna hai Kaksing District Police na police amasung miyamga anigi marakta lainariba mari asi hena phaganaba thodok wathok kaya thoklibasing asi hanthanaba community policing gi thoramsing pangthoktuna lakle community policing gi saruk ama oina district police Kaksing na cycle patrol unit asi su hodokpani unit asida cycle sam kul leigadabani adubo ahanba oina ngasi cycle humpu sizinaba horagani award pa humpu adusu atuba matamda yorlagani ahanbagi oina Kaksing Sengmaijing Palen Langmaidong Umathel Wangu Lamkhai Singtamgi mafam singda police cycle patrol unit asina community policing gi thabak asi pangthokpa hogani cycle patrol unit asibu mapung phana mai pakhanbada district asida lairiba miyamnasu asoba mateng pangbiyo ngasi gi thoram aduda A Romendro SDPO Suguno Roland importance of cycle patrol police team haiba hiramda wangangkhe ngasi Rohingya nupi ani masagi saktak se sajinaba paiduna sangsilakpadagi Jiribam district police na phakre makhatana FIR register tawduna investigation chathari hairi thodok asigi matangda M movie sing SP Jiribam district police na haikibada Jiribam foreigner check post ta Silcharomdagi Imphal changadabagi passenger gari sing pumba check tawduna lakle masida number AS 10C2582 gi somo passenger gari asi check tawduna changkhigadaba changkhaba matungda nupi ani asigi document sing asi kupna yengsilubada singnabadagi Jiribamgi Gulathol police outpost ki SI Y Lokesh dena tanaduna amuk hana check tawbada nupi ani asi phabngamkhibani nupi ani asi Hindi Bengali Manipur English amadi Assamese loan language khanglamde makhoigi voter ID card sing aduda Haurayan Nesa 28 years daughter of joined within village Gamaria PS Ramkrishna Nagar district Karimganj amadi Nanai Bibi 22 years daughter of Akadis Ali village Gamaria PS Ramkrishna Nagar district Karimganj tagini haiduna sajinaba ama pairamkhi Highland Rice Clubs na sinduna ngasidagi hoduna numit mangani sumna state asigi singi tongan ba mafamsingda phauduna chatkadaba tourism amadi mahousadagi lairakpa akoibagi phibambo yokhalasi haiba paujel puba cycle expedition ama ngasi Kangpopi district manung chanba Kanglatombi Kaithelda hodokre cycle expedition asi GOC High Skill 57 Infantry Division gi Major General BK Mirsana lamthakhe cycle expedition asiga mari lainana BK Mirsana phongdokhibada khongsat asina state asigi tourism amadi akoibagi phibam yokhatpada chauna mateng pangba ngamlagani tungi mirol gidamak akoibagi phibam ngaktuna thamnaba aikoi punna honaminasi haikhe Imphal East Commando na ngarang phakiba Manipur Students Federation MSF ki working president Lucky Konsamgi maral karino amadi karigi maramgi damak mahapu phabano haiba athubada homgi thausu puriba chief minister amadi Imphal East Commando na sengdorakadabani haina MSF ki maikaidagi akanbu wafam thamlakle Kwakaithel da leiba MSF ki office ta Paumi Singa unabada MSF ki president Ngarianbam Milanna phongdorakibada Haukiba September Kungamathoi amasung Kunganithoi gi ahing nongyaida Manipur University gi campus tagi mahairoi kaya tongan ba ek kaya pansinduna police na phajin kibagi thodokta Lucky Konsamsu yaukhe adubo October 15 da chief minister N Biren yauna nakal anigi marakta yanaba amagi makhada condition amata yauduna Lucky Konsam yauna phajin kiba mahairoi sing thadorakhe aduda Laibak thibadi ngarang numidang pung nipalom taba adwaida Kwakaithel bazar dagi Imphal East Commando gi kangbu amana Lucky Konsam amasung MSF ki volunteer Laisram Prabhakar anima phaduna pukhraga Laisram Prabhakar na thadoropagi maram karino mahairoi singbo criminal gi mawongda mahairoi ama oibagi ikai khumnaba manghanduna
ꯐꯥꯖꯤꯟ ꯄꯨꯟꯁꯤꯟꯕ ꯌꯥꯅꯤꯡꯗꯦ ꯍꯥꯏꯅ ꯄꯦꯟꯗꯕ ꯐꯣꯡꯗꯣꯔꯛꯈꯤ꯫ Lucky consum asi mak kadai da tangdang na chap chana leibano haibadumak akoina khangba ngamdribanina masina da hayeng thengnagadoriba student union election asida chauna kaiba pibani masimak political assassination ni Manipuri Students Federation se Manipur gi lemai digi muthan na bahona bada ngasigi lengak amadi akogi Manipur Police Commando singna achauba lalong ama sinare haibase masi MSF na lawi maramaduna akogi maral leitana phajil horiba Lucky consum da hauji hujuk leiriba mental trauma mental harassment loina na Manipuri Students Federation gi chen chongjari volunteers sing members sing punamakta piriba mental harassment amadi trauma sing ase masigi compensation Imphal East Commando na Manipuri Students Federation da loina na lebak miam da pigadam BJP lengaki MLA senare haina kona wayal liba thangmaiban rap case asigi matangda mioi kharana khabai khara saduna laibana wathok asida mai onsindanaba warep laure haina aina thingkraba Maoist Communist Party of Manipur gi coordinator standing committee gi koyong han mangang na thadorokpa serol amana hairakli serol asida makha tana hairakli bana thangmai ban rap case ki wathok asida hena laibak thiribase 21 samadi victim aniki marakta lairiba mioi singna rap victim masa khanghandana karigumba politics khara tawrabra haibasigi yamna sauna chingna ningai oire case asi kada yorobage haibado sumnatagi chingbung wa oina miyamna khangbana tana sabjaba court ki order adu phawba kanagumba amatana khanghandaba haibase manungda lautunaba ama lairabra haibagi singnadaba ngamde wathok asigi matangda aikoina pangal thokna laugadaba thodang adu launaba masak laihandabana mioi ama anina sinduna lairi tasengna thangmaiban rape case asigi matangda wathok ase sauthopa pamdaba mioi ama ani lai makhoi sing asi rape victim asigi khwaidagi naknaba mioi singni maram aduna makoina wathok asibu lana lamjinglabra haibasi sauna singnadaba ngamdre aikoina matam supada rape victim asigi mateng pangnaba thong launa hangduna thamli adubu suru naisinduna phibam amada laibadi lob asina yaba ngamloi karigumba asigumba suru naisinba phibam asi toklaga miyang yoiba ihau amada asumba wayel phangnaba thengnasi haiba wafam ama lakpa taragadi lob asina angamba thodang loduna matam punamakta sem saduna laigani hairakli pikliba popada ngairiba nupi masa ama plastic khaw amada hapsinduna mi chatnadaba ahoba tanja yengduna tentha police outpost tagi khangabok lomda meter chani rom chatlaga tentha sangayumpham amadi khangabok khulgi lonabadagi lonaba lambigi matai amada hundoklamle angang asi ngasi ayu pung 5:30 rom tarakpada tentha khunaudagi moram them ongbi thoi wife of M Santi Kumar amadi mahaki yumda law suminaba lakhibi madomsa kairak usam lekaidagi usam ombi Lalita wife of W Hemanta na imung manung puna walking chatpada soroki mataida taduna lairiba amuba plastic khaw adudagi angang kablakpa tabadagi thengnarakibani makoina khudakta angang adubu treatment tawnabagidamagta district hospital Thawalda pukhatuna laikanakhe District Hospital Thawal gi children ward ki neonatal room da treatment tawduna thamliba angang adubo haujik senajaduna lairibi usamombi Lalita na phongdorakpada mahaki angang amata laijade ngasi phangliba angang asi masa sangna yokjanaba miyamna ayaba pibiu haina phongdorakhe angang asigi matangda Thawal Police amadi Child Welfare Committee da su paw khangan khre hairi Pradhan Mantri Bima Fasal Yojana Koba Crop Insurance Scheme gi mingda Narendra Modi government na laumi singbu lut tawri haina Congress President Rahul Gandhi na laingapu maral sikre journalist amasung farm activist pi saina na haike crop insurance scheme na refill scam dagi hena chawba hele refill da Air Force po lut tawraba matungda haujingna crop insurance ki mingda lut tawri Prime Minister na mahaki Sanaba marup mapang singi account singda lupa crore kaya deposit tawhale pi saina na makhata na haikibada government ki policy asidi laumi gi mayokta laibani Delhi gi signature brace hangdopagi thoramda BJP gi Manoj Tiwari amasung police ki marakta thokiba muknabagi tawdoki makha samtharapa oina lengak liba Aam Aadmi Party AAP na wahang kaya hanglakli Delhi gi miyamna
खनबा मिहोसिंगी टेक द काइदनबगी दायित्व पुलिसना पुबा ngamgadawribra makhoi bu thajaningai oibra haiba wafam kaya AAP na thamlakli mafam madudagi खलकलबा लॉमेकर अमा ओरिबा तिवारी बो सेबाउ पीद्रबसो महाक मफम अदुदा लाखे महाना पुलिसता सोंगसिनबगी सक्तम कैमरा दा ओके अतोपा वीडियो अमदना पुलिस पु महाना किहनबा ओके AAP ना मखा ताना हाइकिबदा तिवारी ना मफम अदो थादोख्रबगी मतुंगदा महापु सौगटपा सिंग कांगखोंग साहनबगी थबक हौरखे से मिनिस्टर अरविंद केजरीवाल ना स्टेजता वांगांग लिंगैदा मखोइना लिकली लंगसिंदुना इरांग सागटपा हौरखी हाइरि से मिनिस्टर केजरीवाल ना हाइकिबदा से मिनिस्टर अमसुंग मिनिस्टर सिंह अमदी दिल्ली गवर्नमेंट की थौरम सिंह पुबा गुंडा सिंह की खुत्ता दिल्ली पुलिस ना सानखे दिल्ली गवर्नमेंट अमसुंग मसिगे फंक्शनरी सिंह की सिक्योरिटी की वफमबु दिल्ली पुलिस ना थाजनिंगाई ओरिब्रा दिल्ली गवर्नमेंट ना थौदोक अदुगिदमक लीगल एक्शन लफुटकनी हाइखे मथौ तौरिबा पुलिस ऑफिसर अमदा सोंगसिंदुना एटेक चथकिबा मनोज तिवारी की मथक्ता पुलिसना करिगे एफआईआर फाइल तौद्रिबनो हाइना हंखे अमरोमदा तिवारी नदी मापु पुलिसना इनके हाइरी एपी की थौंग अदुदा महाकना यामना निंगबा काइनिंगाई ओरे तिवारी की वाफम अदुदा एएपी की लोसिंगबा संजोय सिंहना नोइडा बादुगर अमसुंग फरीदाबाद मेट्रो लाइन्स हांगदोकदबगी थौरमदा चीफ मिनिस्टर केजरीवाल बो सेबाउ पिरखिदे दिल्ली पब्लिक वर्क्स ना साबा स्काई वॉक हांगदोपगी थौरमदसो चीफ मिनिस्टर बो सेबाउ पिरखिदे हाइना पाखुम ओइना फोंदोखरे हाइरि कुनगमंगा सुबा तांखुल कतम नावलोंग इम्फाल स्पोर्ट्स मीट ngasi खुमल लंपाक मैन स्टेडियम दा हेल्थ मिनिस्टर लांगपोक लापम जयंत कुमार हौदोखरे थौरमदुदा मिनिस्टर जयंत कुमार हाइखि सोइखिबा लानखिबा कया काउथोंनदुना मालेमगी चाउखटपगी लमजेलदा पुन्ना सरुक यामिनरसे मतम अमदा सोइखिबा लानखिबा लई हाइदुना मदुदा उंखटनदुना लैबगी मतम अदु नत्रे मदुदा सुम उंखटनदुना लैरबदी मालेमगी चाउखट लमजेंदा सरुक याबा ngamloi मदुगी महुत मनिंग हंथरकनी मरम अदुना अइखोइ पुन्ना वखल तामिनदुना मांगलोमदा संगसिनमिनसे थरमदुदा चिंगाई केंद्रगी MLA खासी बासुम MLA सुसिंद्रो इचमगी हानगी प्रेसिडेंट राजेंद्रो अमसुंग हौजी हौजी इचमगी प्रेसिडेंट ओरिबा युइमी होरामसु सरुक याखे सानबगी पाउदा डिस्ट्रिक्ट स्पोर्ट्स एसोसिएशन कक्सिंग न सिंदुना एसोसिएशन असिगी प्लेग्राउंड चथरप 17 KSS लेहाउ देवी मेमोरियल सुपर डिवीजन फुटबॉल लीग 2018 गी विनर YDO सोराना पॉइंट्स 13 फंगदुना ओइख्रे अदुगा अनिसुबना SWC कैरकना पॉइंट 13 उपसब मानतक अमदी साउना पॉइंट 13 फंगदुना अहमसुब पोजीशन दा लाइखे लीग असिगी ngasi अरोइबा नुमिता सानकिबा मैच दा YDO सोराना TYPA सोराबु पांजल 3 सिनोदा माइथिबा पीखी YDO गी पांजल सिंह अदो नसीर हुसैना मैच हरोपगी मिनट 3 रियाज खाना मिनट निफो हुमदोई निफुमापन हुमफुनिपान अमदी मरिफो शाहरुख खान मिनट हुमफुमरी अमदी हुमफुत्रा हुमदोई सतपदा सनखी लीग असिगी बेस्ट मैनेजर साउ कक्सिंगी एन जितेन ताखरे बेस्ट डिसिप्लिन टीमना SWC कैरक हाईएस्ट स्कोरर द YDO सोरागी MD रियाज खान बेस्ट गोलकीपर द KPSC कक्सिंगी एन बेकर बेस्ट डिफेंडर द साउ कक्सिंगी एन जोरेंसन बेस्ट मिडफील्डर द YDO सोरागी SM सिदोर बेस्ट प्लेयर द YDO गी केहेस ओकेन ताखे हौजिक अरोइबदा मरोइबा पाउ अमुहना मणिपुर इंटरनेशनल टेक्सटाइल एक्सपो मणिटेक्स चीफ मिनिस्टर एन बिरेन ngasi हौदोखिबगा लोइनना फिसाकोन सिंग यंथोख्रे अहुमलक सुबा आयुर्वेदा डे हेल्थ मिनिस्टर एल जयंत कुमार अथोइबा मिथुंग ओइदुना पांगथोख्रे लोइनना पुलिस साइकल पेट्रोल यूनिट अमा ngasi हौदोख्रे ngasi इमेज पौदम पिजबा लोइसिनजरे मेंग ताबिबा पुनमपु अमुका हना खुमजरी।